Minister Nemcha Kipgenna Imphal da oiriba law and order gi phibam asina mahak saruk yaba ngamloi suti pibiyu hairakle. Tha asigi kunmapan gi ayuk pung 12 da 12 suba Manipur Legislative Assembly gi mari suba mifam pangthongnaba Governor na saman tawkraba matungda mifam asida laigedaba business singi matam lepthoknaba ngasi ayuk pung 12 tarakpada Assembly gi Speaker gi office chamber da Manipur Legislative Assembly gi Business Advisory Committee BSC gi mifam pangthoklaga ne masigi matangda ngarang Manipur Legislative Assembly gi Secretary T Magazine na notification na mathokre Business Advisory Committee ase Assembly gi Speaker T.H. Saitavratan na Chairman oibani aduga member sing na Chief Minister N. Biren, Minister Awangbaw Niumay amasung T.H. Basanta Kumar Yao na MLA singda Okram Ibobe, MD Abdul Nasir amasung N. Kaisine makoy ahum na mathangsin na Congress, JDU amasung NPP gi mahudsin ba member sing oiragliban ne Sairak sida Manipur Lengake Textile, Commerce and Industry amasung Cooperation gi thoram puba Minister su oiriba BJP gi MLA Nemcha Kipgende Haujik Imphal da oiriba state asige law and order gi phibam amasung haujik sathariba violence crisis asina maram oiraduna Assembly gi mifam asida mahak saruk yaba ngamlaroi oiriba phibam sing asina mahak amasung masagi security amasung saphagadaba phibam oidre haire maram asina pangthokadoriba mifam asidage mahak po Suti pibiyu haibagi serol ama Manipur Legislative Assembly gi Speaker da tha asigi kunga mari da pisilakre haire Manipur gi lan manung da thokiba sexual violence ke CBI da sinakraba case gi YL Assam da sathanaba Supreme Court na khangan kre